ꯑꯗꯣꯝꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤ ꯑꯗꯨꯗꯩꯗꯨꯗ ꯀꯣꯏꯕ ꯂꯥꯡꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯂꯨꯅ ꯇꯤꯟꯅꯖꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯔꯕ ꯍꯤ ꯑꯁꯤꯕꯨ ꯇꯣꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯇꯦꯛ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯏꯟꯖꯣꯏ ꯇꯧꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯏꯕ ꯆꯠꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯃꯐꯝꯁꯦ ꯀꯥꯎꯅꯤꯡꯗꯦ, ꯑꯁꯨꯝꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯣꯇꯣ ꯀ꯭ꯂꯤꯞ ꯀꯌꯥ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯀꯥꯞꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯁꯩ ꯀꯌꯥ ꯁꯛꯇꯨꯅ ꯆꯞ ꯆꯥꯕ ꯖꯔꯅꯤ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡ ꯑꯗꯨ ꯐꯪꯍꯟꯕꯇ ꯅꯠꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄꯥꯔꯇꯤꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯏ ꯀꯥꯔꯕ ꯆꯤꯟꯖꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏꯒ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯒꯤ ꯏꯊꯤꯜꯒ ꯂꯝꯍꯦꯜꯂꯕ ꯍꯥꯏꯕ ꯃꯆꯥꯁꯤꯡꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯈꯤꯕꯅ ꯃꯈꯣꯏ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯇꯥꯕ ꯍꯥꯏꯕꯗꯨꯃꯛꯇꯤ ꯉꯝꯂꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯧꯁꯤꯟꯅꯔ ꯑꯀꯟꯕ ꯅꯣꯡꯖꯨꯒ ꯂꯣꯏꯅꯅ ꯏꯔꯩ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯤ ꯑꯗꯨꯕꯨ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯇꯦꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯤ ꯑꯗꯨ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥ ꯑꯃꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯏꯔꯣꯏꯗꯨꯅ ꯇꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁ꯭ꯋꯤꯃꯤꯡ ꯇ꯭ꯌꯨꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯜꯂꯕ ꯏꯊꯛ ꯏꯄꯣꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯊꯛ ꯏꯔꯩꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯥꯎꯊꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏꯕꯛ ꯐꯕꯅ ꯍꯧꯖꯤꯛꯇꯤ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯜ ꯑꯗꯨꯗ ꯇꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯋꯥꯔꯛ ꯐꯪꯉꯝꯗꯦ ꯑꯃꯗꯤ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯗ ꯆꯣꯠꯈꯤꯕꯒꯤ ꯃꯔꯝꯅ ꯌꯥꯁꯤꯜꯂꯛꯇꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯦꯡ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯗꯔꯀꯥꯔ ꯂꯩꯗꯨꯅ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗꯁꯨ ꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯕꯛꯇꯤ ꯊꯤꯔꯕ ꯑꯗꯨꯒ ꯃꯊꯧꯅꯥꯗꯤ ꯂꯩꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯐꯪ-ꯑꯐꯪꯕ ꯁꯥ-ꯉꯥ ꯀꯌꯥ ꯆꯥꯗꯨꯅ ꯑꯃꯗꯤ ꯎ ꯋꯥ ꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯅꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯦꯟꯕ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯩꯗꯨꯗ ꯃꯍꯥꯛ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯜꯂꯛꯈꯤꯕ ꯕꯦꯒ ꯑꯃꯗꯤ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯄꯨꯔꯛꯈꯤꯕ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯈꯛꯇꯃꯛ ꯃꯍꯥꯛꯀꯤ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯩ ꯇꯦꯛꯇꯨꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯇꯝꯗꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯑꯃꯗꯤ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯏꯁꯤꯡ ꯀꯌꯥ ꯊꯤꯗꯨꯅ ꯄꯨꯟꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯗꯨꯅ ꯍꯤꯡꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯏꯀꯩ ꯈꯪꯗ꯭ꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯂꯥꯛꯄ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯣꯔꯕꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯐꯪ-ꯑꯐꯪꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯆꯥꯗꯨꯅ ꯂꯦꯜꯂꯛꯂꯕ ꯃꯥꯅ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯑꯃꯗꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯪꯂꯦ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯒꯤ ꯄꯨꯟꯁꯤꯅ ꯀꯔꯝꯅ ꯍꯤꯡꯕ, ꯊꯕꯛ ꯋꯥꯅ ꯁꯨꯖꯕ ꯑꯃꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯀꯌꯥꯅ ꯀꯔꯝꯅ ꯍꯤꯡꯕ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤꯅ ꯀꯔꯝꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯆꯨꯝꯕ ꯇꯧꯈ꯭ꯔꯤꯕ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯛꯂꯝꯃꯤ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯃꯛ ꯃꯍꯥꯛꯅ ꯆꯞ ꯆꯥꯅ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤನ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯐꯥꯔꯨꯅꯕ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯔꯨ ꯐꯛꯅ ꯃꯨꯊꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯀꯌꯥꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯦꯟꯖꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯏꯄꯥ ꯑꯗꯨꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏ ꯑꯃꯗꯤ ꯀꯨꯞꯂꯤꯕ ꯎꯟꯁꯥꯁꯤꯡ ꯑꯗꯨꯈꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯃꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯣꯔꯗ
khu kunduna kaptuna haijarami amadi mangonda saiba hauruklami. Mahakna wana nutigi tawjaba prayer kaya isorna tabidre haiduna mahak asuki matik wakhan wana isorda saiba hauruklami. Asumna asum isorda saiduna mahak khu kunduna wana kuntarami amadi mahak laimaida sokthabana mahak taaduna tumlami. Mahakna mit pangthorakpada amadi haugalakpa matamda mahakki manakta jahaz ama thaujilaktuna leirami. Marak thakna voice asi record tawbada asoiba kha laikhibana asuki matik nungaijadre mayamna ngakpigani. Wari asigi makha tarakpa oina jahaz aduna nupa adugi maikai tamna thaujilaktuna jahaz adudagi miyoi kaya kumlaktuna nipa adubu kanduna mahakpu citizen amada purami. Nongma lamangna ruraba nipa aduna captain aduda hanglami. Captain na ibu karamna khanglibano. Ayakna asukuina leirpa asi kanaguma amatasu lakidri aduga kariguma mateng amatasu ayakna phangani haibagi asasu layudre adubu captain na karamna uribano haina captain aduda hairaki. Matam aduda captain aduna nokladuna nate nipa akoina nangbu kanba lakpa nate akoina asum akoigi journey amagidamak akoigi mission amagidamak lakpa matamda thapna mai chakpagi maiku ama akoina uraki. Mafam aduda karigumba ama mai chaklei kanagumba khara leire haibasi akoigi jingnaba aduni. Mafam aduda akoina lakpa matamdadi nahak leiramiba aduni aduga mafam asida asumda leiriba asini haiduna hairuklami. Warising adu hek tarabagi matungda mahakki thamoida nungsiba amadi nungaiba kaya fauruktuna mathaklomda yengkhatuna mahakna isorda haijaba hauruklami amadi thagapa hauruklami. Hey Isor, nahakna ayakpu kaya nungsiba ayakna ayakki leijaba sang macha amadi ayakki leijariba posai kudimak nahakna munduna pubikre asuki matik phattaba nahakni haiduna ayakna kaya sauna nahakpu naran sikiba amadi ayakki phatraba pa kaya namona haikiba masigidamakta nahakna ngakpiyu. Nahakna ayakpu asuk yam nungsiramba oire haiduna mahakna isorbu asuki matik thagakki. Mayam wari asi matang asida loijare. Mayamna ayakki wari asibu pambirabadi subscribe tawbiyo amadi like tawbiyo aduga wari asidagi akoina khangba motivation oiba inspiration oiba knowledge asi mayamna adum adungi punsida apply tawbiyo. I love you all.